ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯄꯨꯛꯅꯤꯡꯕꯨ ꯗꯦꯔꯥꯗꯨꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯅꯆꯥꯁꯤꯡꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯗꯨꯗꯤ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦꯔꯥꯗꯨꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ 500ꯃꯨꯛꯅꯤ꯫ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯅꯛꯄꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯄꯗ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄ, ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯔꯦꯟꯇ ꯂꯩꯕꯅ ꯑꯅꯝꯕ ꯑꯣꯏꯕꯅ ꯔꯦꯟꯇ ꯂꯩꯕꯁꯤꯡ ꯑꯁꯤ ꯄꯥꯕꯨꯡ ꯒ꯭ꯌꯥꯁꯀꯤ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯂꯩꯔꯒ ꯍꯦꯟꯅ ꯑꯆꯧꯕ ꯑꯃꯁꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯐꯝꯁꯤꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯦꯁꯟꯁꯨ ꯐꯪꯖꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯈꯔꯒꯤ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯗꯤ ꯊꯥ 2ꯔꯣꯝ ꯁꯨꯔꯛꯂꯕꯅꯤꯅ ꯑꯋꯥꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯨ ꯂꯩꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯣꯗꯜ ꯑꯣꯐꯤꯁꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯐꯥꯎꯅꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯔꯦꯁꯄꯣꯟꯁ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯃꯝꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯕꯤꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫